ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨ ꯍꯌꯦꯡꯗꯤ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯒꯅꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯄꯥꯛꯇꯛꯅꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯔꯩ ꯀꯥꯏ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝ ꯑꯗꯨꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕ ꯉꯝꯂꯕ꯭ꯔꯥ ꯁꯔꯀꯥꯔꯅ ꯆꯔꯥ ꯑꯅꯤ ꯈꯛꯇꯪ ꯑꯣꯛ ꯃꯆꯤꯟꯖꯥꯛ ꯊꯥꯕꯒꯨꯝꯅ ꯆꯔꯥ ꯑꯅꯤ ꯈꯛꯇꯪ ꯊꯥꯛꯄꯤꯔꯀꯥꯟꯗ ꯅꯈꯣꯏ ꯍꯤꯡꯅꯤꯡꯕ ꯍꯤꯡꯉꯣ ꯁꯤꯅꯕ ꯁꯤꯔꯣ ꯍꯥꯏꯕꯒꯤ ꯊꯕꯛꯇ ꯉꯁꯤꯐꯥꯎ ꯊꯝꯕꯤꯔꯤꯑꯕ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏꯒꯤ ꯆꯔꯥ ꯑꯅꯤ ꯆꯥꯕꯁꯦ ꯑꯩꯈꯣꯏ ꯄꯥꯝꯕ ꯅꯠꯇꯦꯕ ꯑꯩ ꯏꯔꯩ ꯀꯥꯏꯗ ꯑꯩꯈꯣꯏ ꯂꯩꯖꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯤꯡꯃꯤꯟꯅꯕ ꯑꯁꯤ ꯄꯥꯝꯖꯩꯑꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯤꯔꯥꯡ ꯀꯪꯂꯕ꯭ꯔꯥ ꯃꯆꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕ ꯀꯌꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯥꯎꯔꯤꯕ ꯆꯩꯊꯦꯡ ꯉꯁꯤꯗꯤ ꯀꯣꯛꯍꯟꯕ ꯉꯝꯂꯕ꯭ꯔꯥ ꯀꯥ ꯑꯃꯒ ꯃꯐꯝ ꯏꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯈꯪꯕ ꯅꯠꯇꯦ ꯃꯁꯥ ꯃꯁꯥꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯔꯒ ꯍꯌꯦꯡ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯃꯇꯝꯗ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯗꯣꯏꯅꯣ ꯁꯤꯔꯕꯁꯨ ꯅꯥꯔꯕꯁꯨ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯄꯥꯈꯟꯅꯦ ꯈꯪꯗꯦ ꯅꯣꯡꯈꯟꯅꯦ ꯈꯪꯗꯦ ꯑꯗꯨꯗ ꯂꯩꯔꯒ ꯑꯩꯈꯣꯏ ꯈꯨꯌꯥ ꯇꯨꯁꯤꯟꯅ ꯁꯤꯖꯒꯦ ꯃꯐꯝꯁꯤꯗ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯍꯟꯕꯤꯒꯅꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯌꯨꯝ ꯃꯀꯩ ꯊꯨꯒꯥꯏꯕꯤꯔꯝꯂꯕ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯂꯕ ꯉꯁꯤ ꯐꯥꯎꯕ ꯆꯪꯕ ꯌꯥꯗꯅ ꯈꯣꯡꯒꯨꯜ ꯇꯥꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝꯁꯤꯡ ꯑꯗꯨ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯑꯣꯏꯕ ꯇꯦꯟꯇꯛꯄ ꯄꯥꯎꯗꯝ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝꯁꯤꯡꯗ ꯆꯪꯁꯜꯂꯒ ꯀꯔꯤ ꯐꯤꯕꯝ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯖꯒꯦ ꯑꯩꯈꯣꯏꯅ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯅꯤ ꯆꯪꯁꯤꯟꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯅꯤ ꯁꯤꯁꯨ ꯌꯨꯝ ꯃꯩ ꯆꯥꯍꯧꯗꯕ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯌꯨꯝ ꯃꯩ ꯆꯥꯍꯧꯗꯦ ꯍꯥꯏꯔꯒꯁꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯌꯨꯝꯁꯤꯡ ꯑꯁꯤ ꯆꯪꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯉꯁꯤꯁꯨ ꯑꯗꯨꯒ ꯃꯩ ꯆꯥꯛꯄ ꯕꯣꯝ ꯇꯥꯁꯟꯕ ꯌꯨꯝꯁꯤꯡꯅꯤ ꯃꯁꯤꯁꯨ ꯂꯤꯟ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤ ꯃꯀꯣꯟ ꯁꯥꯕ ꯈꯣꯠꯄ ꯑꯗꯨꯒ ꯌꯨꯝ ꯃꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯐꯤꯕꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯗꯨꯝ ꯋꯥꯍꯪ ꯑꯃ ꯑꯗꯨꯝ ꯃꯊꯟꯇ ꯊꯣꯛꯂꯛꯏ ꯃꯌꯥꯝꯗ ꯎꯍꯟꯖꯔꯤꯕꯁꯤꯅꯤ ꯃꯁꯤꯗꯩꯗ ꯑꯗꯨꯃꯛ ꯈꯪꯕꯤꯔꯝꯂꯒ ꯃꯁꯤꯗꯩꯗ ꯑꯃꯨꯛ ꯍꯟꯖꯟꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯄꯥꯝꯃꯤꯕꯅꯤ ꯃꯤꯑꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯁꯦꯡꯅ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯔꯝꯗꯝ ꯄꯣꯛꯅꯐꯝ ꯃꯥꯒꯤ ꯌꯨꯝꯐꯝ ꯑꯗꯨꯗ ꯂꯩꯅꯤꯡꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗꯃꯛ ꯐꯥꯎꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯂꯩꯅꯤꯡꯗꯕ ꯀꯅꯥꯝꯇ ꯂꯩꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯃꯈꯣꯏꯅ ꯍꯟꯖꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯁꯤ ꯅꯧꯅ ꯁꯦꯝꯖꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯅꯧꯅ ꯌꯨꯝꯁꯦ ꯈꯨꯟꯗꯥꯕꯒꯤ ꯐꯤꯕꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤꯗ ꯆꯪꯉꯒ ꯅꯧꯅ ꯈꯨꯟꯗꯥꯕꯒꯤ ꯃꯀꯣꯛꯇꯒꯤ ꯍꯧꯅ ꯈꯨꯟꯗꯥꯕꯒꯤ ꯐꯤꯕꯝ ꯑꯗꯨꯅꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯡꯃꯩ ꯃꯈꯨꯟꯁꯤꯡꯗꯨ ꯇꯥꯔꯒ ꯂꯩ ꯀꯅꯥꯝ ꯆꯪꯕꯤꯗ꯭ꯔꯕꯅꯤꯅ ꯁꯦꯝꯖꯤꯟꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯊꯥꯕ ꯉꯝꯍꯧꯗꯕꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨꯅꯤ ꯑꯗꯣ ꯆꯪꯕꯗꯤ ꯑꯗꯨꯝ ꯌꯥꯗ꯭ꯔꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯀꯣꯏꯕꯗ ꯃꯩ ꯊꯥꯕꯕꯨ ꯑꯣꯏꯔꯣ ꯊꯥꯗꯕꯨ ꯑꯣꯏꯔꯣ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯑꯃꯨꯛ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯅꯤ
yum mai chakpabu oiro aduga yum mai chak dragaju leiba yadadana nomaina pandana hodana kaidana tekdana leidiba changba yade mfamsing asida chap chaba safety oigadaba ongda natagana koi kam ta holaro haba thajabadu piraga oihalaga madu changhanaba khonaba dugdi mathau chapchana tari adu matamda mari lena singna masi solution ama porangna khona pham thu I haba phomje thamjari hiram sing matangda problem jari ba norem tanoranjat ichal news newak